ꯅꯤꯡꯊꯧ ꯀꯣꯡꯈꯥ ꯈꯨꯅꯧꯗ ꯏꯁꯤꯡ ꯂꯧꯕ ꯆꯠꯄ ꯃꯤꯑꯣꯏ 3 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ 2 ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯤꯡꯊꯧ ꯀꯣꯡꯈꯥ ꯈꯨꯅꯧ ꯃꯅꯤꯡꯗ ꯂꯩꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯗ ꯃꯤꯅꯤ ꯋꯥꯇꯔ ꯇꯦꯡꯛꯇ ꯏꯁꯤꯡ ꯂꯧꯕ ꯆꯠꯄ ꯃꯄꯥ ꯃꯆꯥ 2 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ ꯃꯤꯑꯣꯏ 2 ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯑꯣꯏꯅꯥꯝ ꯃꯅꯤꯇꯣꯝꯕ ꯆꯍꯤ 19 ꯑꯃꯗꯤ ꯊꯤꯌꯥꯝ ꯁꯣꯃꯦꯟ ꯆꯍꯤ 53 ꯀꯧꯏ꯫ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤꯇꯣꯝꯕꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯣꯏꯅꯥꯝ ꯕꯥꯃꯣꯟꯖꯥꯎꯅꯤ꯫ ꯃꯈꯣꯏ 3ꯃꯛ ꯅꯤꯡꯊꯧ ꯀꯣꯡꯈꯥ ꯈꯨꯅꯧꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯄꯥ ꯃꯆꯥ 2 ꯑꯁꯤꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯗ ꯏꯁꯤꯡ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 4ꯔꯣꯝ ꯂꯥꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯨꯠꯂꯩ ꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯦꯝꯕꯨꯂꯦꯟꯁꯁꯨ ꯈꯨꯠꯂꯩ ꯇꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯁꯣꯛꯄ ꯃꯤꯑꯣꯏ 2 ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯤꯅꯨꯡꯒꯩ ꯑꯃꯗꯤ ꯅꯤꯡꯊꯧ ꯀꯣꯡꯈꯥ ꯈꯨꯅꯧ 2 ꯂꯣꯟꯅꯕ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯈꯨꯜ ꯉꯥꯛꯄ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:23 ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡ, ꯀꯧꯇ꯭ꯔꯨꯛ, ꯀꯗꯥꯡꯕꯟ, ꯀꯥꯡꯆꯨꯞ, ꯐꯌꯦꯡ ꯑꯃꯗꯤ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤ ꯀꯥꯡꯆꯨꯞ ꯈꯥꯔꯥꯡ ꯄꯣꯔꯣꯝ ꯆꯤꯡꯗ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯄꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯜ ꯉꯥꯛꯄ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯈꯦꯜꯂꯝꯕ ꯃꯅꯣꯔꯟꯖꯟ ꯆꯍꯤ 19 ꯑꯄꯣꯛꯄ ꯇꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯀꯧꯏ꯫ ꯇꯤꯌꯥꯝ ꯀꯣꯟꯖꯦꯜ ꯁꯃꯥꯖꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯜ ꯉꯥꯛꯄ ꯑꯃꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯣꯔꯟꯖꯟꯕꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯔꯩ ꯀꯛꯊꯠꯂꯕ ꯃꯇꯨꯡ ꯃꯈꯣꯡ ꯊꯨꯗꯦꯛꯇꯨꯅ ꯃꯁꯤꯡ ꯈꯪꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤꯕ ꯑꯁꯤ ꯑꯍꯥꯟꯕꯗ ꯃꯈꯥꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯅ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯍꯔꯥꯎꯊꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯔꯣꯝꯗꯒꯤꯁꯨ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯊꯦꯜ ꯚꯤꯂꯦꯖꯗꯒꯤ ꯀꯧꯇ꯭ꯔꯨꯛ ꯔꯣꯝꯗꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯅꯥꯀꯣꯌꯥꯡ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯀꯧꯇ꯭ꯔꯨꯛ ꯀꯗꯥꯡꯕꯟꯗꯁꯨ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤ꯫ ꯃꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯡꯆꯨꯞ, ꯐꯌꯦꯡ ꯑꯃꯗꯤ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯅꯆꯤꯡꯕꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯇꯈꯦꯜꯂꯝꯕ ꯃꯅꯣꯔꯟꯖꯟ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 3 ꯗꯒꯤ 3:30 ꯐꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯃꯥꯛ ꯆꯤꯡꯊꯛꯇꯒꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯤꯇꯩ ꯇꯥꯕ ꯁꯟꯖꯣꯂꯣꯞ ꯇꯝꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 2 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯃꯣꯔꯦꯗ ꯄꯦꯔꯥ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯔꯁꯟꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯉꯔꯥꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯄꯥꯔꯁꯟ 2 ꯍꯥꯠꯈꯤꯕ ꯑꯃꯗꯤ 3ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯃꯣꯔꯦꯗ ꯄꯦꯔꯥ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯔꯁꯟꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯔꯊ ꯏꯁ ꯂꯥꯏꯚꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯣꯔꯦꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯀ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯣꯔꯦꯗ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯔꯥꯡ ꯃꯣꯔꯦꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯆꯞ ꯆꯥꯅ ꯔꯤꯄꯣꯔꯠ ꯑꯃ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯣꯔꯦꯗ ꯄꯦꯔꯥ ꯀꯃꯥꯟꯗꯣ ꯑꯃꯗꯤ BSFꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯆꯪꯍꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯃꯣꯔꯦꯗ ꯊꯨꯡꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄꯁꯨ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫